ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯑꯃꯨꯕꯤ ꯀꯧꯕꯤ ꯀꯨꯆꯨ ꯌꯥꯝꯅ ꯃꯨꯔꯒ ꯊꯤꯕꯤ ꯃꯨꯔꯪ ꯇꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯤꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯛ ꯊꯤꯃꯟꯕꯗꯨꯅ ꯃꯆꯦ ꯃꯕꯨꯡ ꯑꯃꯠꯇꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯃꯥꯗꯤ ꯈꯨꯜꯂꯛꯄꯅꯤ ꯍꯥꯏꯅ ꯍꯦꯛ ꯂꯛꯅꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕ ꯈꯨꯗꯤꯡ ꯀꯞꯂꯒ ꯃꯃꯥꯗ ꯍꯦꯛꯇ ꯃꯥꯕꯨ ꯈꯨꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂ ꯃꯇꯝꯗꯅ ꯍꯦꯟꯅ ꯑꯊꯤꯕ ꯃꯁꯛꯇꯨ ꯃꯆꯦ ꯃꯕꯨꯡ ꯑꯃꯠꯇꯅ ꯃꯥꯕు ꯃꯅꯥꯎꯅꯤ ꯃꯆꯜꯅꯤ ꯍꯥꯏꯅꯤꯡꯗꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯅ ꯄꯣꯛꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯂꯥꯏꯗ ꯅꯤꯟꯗꯥ ꯇꯧꯖꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯑꯇꯤꯌꯥꯗ ꯌꯦꯡꯗꯨ ꯂꯩꯔꯤꯉꯩꯗ ꯃꯕꯨꯡ ꯑꯍꯜ ꯊꯣꯏꯕꯗꯨ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯈꯝ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯜꯅ ꯂꯩꯔꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ ꯄꯣꯛꯄꯗꯤ ꯂꯥꯏꯗꯅ ꯁꯥꯎꯔꯦꯡ ꯐꯩꯔꯦꯡ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯑꯇꯤꯌꯥꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯨ ꯅꯠꯇꯦ ꯑꯇꯤꯌꯥꯒꯤ ꯃꯪꯂꯤꯕ ꯅꯣꯡꯃꯨꯁꯤꯡꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯣ? ꯅꯣꯏ ꯑꯃꯨ ꯃꯁꯦꯜꯗꯤ ꯁꯣꯏꯗꯅ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯅꯣꯡ ꯇꯥꯗꯧꯔꯤ ꯀꯥꯏꯅꯒ ꯀꯔꯤ ꯀꯔꯥ ꯂꯧꯁꯤꯟꯕꯒꯤ ꯋꯥ ꯈꯟꯅꯩꯔꯕ ꯍꯥ ꯑꯉꯥꯡ ꯅꯪ ꯑꯃ? ꯃꯕꯨꯡꯅ ꯆꯩꯔꯛꯄꯗꯨꯗ ꯑꯃꯨꯕꯤꯗꯨ ꯃꯁꯤꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯇꯧꯗꯅ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯃꯣꯏꯅ ꯀꯔꯤ ꯈꯪꯗ ꯑꯩꯁꯤ ꯎꯕꯒ ꯑꯗꯨꯝ ꯆꯩꯅꯤꯡꯕ ꯈꯪꯗꯦꯕ ꯑꯗꯨꯝ ꯎꯕꯒ ꯍꯦꯛꯇ ꯆꯩꯗꯣꯏ ꯇꯧꯋꯦꯕ꯫ ꯍꯩ, ꯊꯕꯛꯇ ꯇꯧꯕꯗ ꯇꯨꯃꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯅꯆꯤꯟ ꯅꯈꯥ ꯄꯩꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥ? ꯑꯉꯥꯡ ꯅꯪꯅꯦ ꯏꯃꯨ ꯃꯨꯔꯤꯈꯩ ꯀꯨꯆꯨꯗꯨꯒ ꯅꯕꯨꯛ ꯆꯦꯜꯗꯨꯁꯨ ꯈꯣꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯑꯃꯨꯕꯤ ꯃꯕꯨꯡꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯄꯤꯡ लाउदुना सौरें फैरें खोल कलम नेक्ते खुमलक्लम्मी। हो कुसु ngौबा कुसु सेंगबै बुंगदी पुक्सिल यामना सेंगदब नत्रो नोइदा तुम सेंगबियु अथीबा खोइदिने पुक्सिल से चुमट्रिक चुम्बा ngamजे हेक्ता खोइद्रिंग खोइद्रांग हक्तदि याद्रे हाइना जद्रेबा येगुनि मुसे अहलना nganglगा हंगतना कसु खुम्बा साइ खुमद्रदि कैनो मिगे सावबा हाइरगा नुकलगा लयो हाइरो हाइना अमुबिदु पैथोक्लगा इसौ लांग लांगदना पोलांखोक्तगी लौसिलक्लि फियामदु ngamboy ngamdaboy soro soro singlega hekta pusin khirami phido khra leibak ta taraga adumak pusin khibududa thoibadu khul kalapna sangkhriba masal nupi tana ba lausilaklammi hey phido loina seline phajana tasilaga pusin ba yadro amubisu imung dagi dumak khon kalapna lauthoraklammi na thaunate usidiba asiyaraga thoibadu atiyada mangliba nongduda yengkhalaklaga nongne taurisina tadogi taramlaga amuk paikhre Kandi, nungi mami yengduna atum leirabadi thabak amta sataba tare. Taninglaga tajarasani, taningdraga tukjarasani. Nasi tarasu, tadrabasu, chalawdaba yade. Asi haina thoibadu, masinda murum murum sonduna thabak asinba amagini haina satkhirammi. Nakal amaromdana thangnaba khulgi masak matau phasabi laibidu lasing kapambani. Nungsi khangsi silaktana lasingdu rasai thoklammi. Tanjadu heksana matabi moladu ikhat hek khalikhai hek lakpaga papa saruri. Aduna mana oin noksilakduna nungsit maram lasing khapi haido nang tawre ibema nangi wakhal phabido amu haure honga sai makhaidi kashu tawramdabani nungsit maram olakpasida khasai thokibani khangjeida thabak masu tabda khule kaisida hainare bi itan tawba thabakpu khut hana poteda yare kharpa ingai dule phawro atabana ga takrabadi moi masengak da thaganaga leirena soin haina khrani adogibu aseng bahai bani thagada banate hairaga tum loi angda leirasi se sida pham ase haina laibi matana lep libudugi maningwaida morama thabirammi bimola so moradu da pham thaduna nokmi tawna ibema nangna leiramlibu phibam siga aina haigi layo wasiga kaiwano hira ategi nateda handaki thawan pangkhalakpasida hisabi mayam likon sanabi walepnari I Karam kanda noidi wa lepnariba honga sai lepnare nangsu wa tanam salu se haidana hawbala amani noi inina leite haibuda ai tongda tum chaluraba laibi matagi wa du tabada noksinaduna ngasai dudi akhoi bema moigi mapamna saludaba yadadana thabak sinadana chalubagi bema aise nangi khanbada asina warabani
ꯑꯦ ꯀꯩꯒꯤ ꯅꯪꯗꯤ ꯈꯪꯉꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯈꯪꯁꯤꯟꯅꯗ ꯇꯧꯔꯤꯗꯣ ꯅꯪꯅ ꯑꯋꯥ ꯃꯌꯥꯝꯁꯦ ꯂꯣꯠꯁꯤꯜꯂꯒ ꯋꯥꯗꯕ ꯁꯥꯕꯗꯣ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤꯀꯣ ꯏꯁ ꯀꯅꯥ ꯍꯥꯏꯕ ꯑꯩ ꯋꯥꯏꯗꯤ ꯌꯥꯔꯦ ꯑꯇꯩꯗꯤ ꯂꯣꯠꯄꯅ ꯂꯣꯠꯄꯅꯤ ꯑꯩꯉꯣꯟꯗ ꯐꯥꯎꯕꯗꯤ ꯋꯥ ꯂꯣꯠꯀꯦꯅ ꯈꯜꯂꯅꯨ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯤꯠ ꯍꯦꯛ ꯀꯥꯛꯊꯣꯔꯛꯄꯗꯒꯤꯅꯤ ꯂꯣꯏꯅꯔꯛꯏꯁꯤ ꯅꯪꯅ ꯍꯣꯟꯕ ꯁꯣꯔ ꯐꯥꯎꯕ ꯆꯤꯟꯐꯥ ꯄꯨꯕꯅꯤ ꯑꯩꯗꯤ ꯂꯥꯏꯕꯤ ꯕꯤꯃꯣꯂꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯒ ꯏꯁ ꯑꯩꯗꯤ ꯅꯍꯥꯟꯈꯩꯕꯨ ꯈꯪꯗꯦ ꯅꯪꯗꯤ ꯑꯩꯁꯦ ꯌꯥꯝ ꯀꯨꯞꯅ ꯄꯥꯅꯔꯝꯂꯤ ꯑꯣꯏꯔꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯏ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯐꯥꯒꯤꯅꯤ ꯍꯥꯏꯈ꯭ꯔꯒꯦ ꯕꯤꯃꯣꯂꯥ ꯃꯥꯅ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯔꯒ ꯃꯇꯥꯅ ꯑꯗꯨꯃꯛ ꯐꯥꯒꯤ ꯇꯥꯊꯣꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯂꯥꯏꯕꯤꯁꯨ ꯃꯥꯒꯤ ꯑꯋꯥ ꯃꯌꯥꯝꯗꯣ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯅ ꯃꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯀꯨꯌꯦꯡ ꯌꯦꯡꯂꯒ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯪꯂꯕꯗ ꯕꯤꯃꯣꯂꯥꯗꯣ ꯍꯥꯟꯅꯒꯨꯝꯅ ꯏꯔꯨ ꯂꯨꯊꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯅꯪꯅ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯃꯇꯦꯡꯗꯤ ꯌꯥꯝ ꯄꯥꯡꯅꯤꯡꯕꯅꯤ ꯇꯣꯁꯤꯗ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯋꯥꯗꯣ ꯑꯗꯨꯗꯨꯝ ꯈꯟꯅꯁꯦꯕ ꯕꯤꯃꯣꯂꯥꯁꯨ ꯃꯇꯥꯅ ꯋꯥꯔꯤꯗꯣ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯁꯨ ꯅꯝꯗꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯅꯪꯅ ꯂꯤꯀꯣꯟ ꯍꯥꯏꯔꯒ ꯋꯥꯝꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯅ ꯑꯃꯨꯛ ꯀꯩ ꯋꯥꯅꯣ ꯏꯕꯦꯝꯃ ꯁꯤꯃꯗꯤ ꯅꯪꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯑꯣꯏꯗꯧꯔꯤꯅꯤ ꯂꯥꯏꯕꯤ ꯃꯇꯥꯒꯤ ꯋꯥꯗꯨꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯅ ꯀꯩ ꯋꯥꯅꯣꯃꯤ ꯍꯣ ꯇꯥ ꯅꯣꯡꯊꯣꯝꯕꯅ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯅꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯗꯗꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯄꯅꯤ ꯄꯥꯎꯁꯨ ꯅꯨꯡꯉꯥꯏꯍꯜꯂꯣ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯕꯤ ꯏꯀꯥꯏꯔꯛꯇꯨꯅ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁ ꯏꯕꯦꯝꯃ ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯁ ꯏꯀꯥꯏꯗꯅꯒ ꯇꯧꯗꯅ ꯀꯩ ꯍꯥꯏꯈꯣ ꯍꯥꯏꯅꯣ ꯀꯩꯝꯇ ꯍꯥꯏꯕꯤꯔꯨꯅꯨ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯂꯤꯀꯣꯟꯗ ꯍꯥꯏꯖꯒꯦ ꯏꯁ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯃꯇꯧ ꯃꯥꯟꯗꯅ ꯂꯣꯟꯅ ꯂꯣꯟꯅ ꯏꯔꯥꯡ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯀோ ꯑꯁ ꯌꯥꯔꯦꯕ ꯈꯤꯇꯪ ꯍꯥꯏꯕꯗ ꯅꯪꯅ ꯍꯦꯟꯖꯤꯟꯕꯤꯁꯦ ꯍꯦꯛꯇ ꯇꯧꯔꯛꯀꯅꯤꯕ ꯍꯣꯏꯗ ꯍꯣꯏꯗ ꯂꯣꯟꯅ ꯂꯣꯟꯅ ꯑꯗꯨꯝ ꯇꯧꯖꯧ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏꯗ ꯃꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯃꯇꯥ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯁꯤꯡ ꯀꯥꯞꯄꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯋꯥꯟ ꯊꯥꯁꯨ ꯄꯥꯟꯈꯠꯂꯛꯂꯗꯨꯅ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯜ ꯈꯨꯜ ꯈꯨꯗꯤꯡꯗ ꯂꯥꯡꯅꯔꯝꯃꯤ ꯑꯃꯨꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯁꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯁꯤꯟꯗꯨꯅ ꯂꯤꯀꯣꯟ ꯁꯥꯟꯅꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯌꯥꯎꯕ ꯆꯠꯅꯕꯅꯤ ꯍꯥꯏꯅ ꯃꯤꯡꯁꯦꯜ ꯑꯃ ꯌꯦꯡꯗꯨꯅ ꯀꯟꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯕꯨꯡ ꯑꯇꯣꯝꯕ ꯊꯥꯅꯤꯜꯗꯨ ꯀꯥꯗꯨꯗ ꯆꯪꯂꯛꯄꯒ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯏꯈꯪ ꯈꯪꯅ ꯍꯩ ꯑꯇꯣꯝꯕꯤ ꯀꯩꯅꯣꯅꯦ ꯅꯪ ꯇꯧꯏꯗꯨꯕꯣ ꯍꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯤꯀꯣꯟ ꯁꯥꯟꯅꯗꯣꯔꯤ ꯑꯗꯨꯒꯤ ꯑꯩꯁꯨ ꯀꯦꯔꯤꯕ ꯏ ꯅꯁꯛꯇꯨꯒ ꯀꯦꯔꯤꯅꯤ ꯀꯥꯏꯅ ꯑꯝꯇ ꯊꯨꯅ ꯇꯩꯊꯣꯛ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕ ꯌꯥꯝ ꯃꯥꯜꯂꯤ ꯃꯥꯜꯂꯤ ꯊꯥꯇꯣꯟ ꯅꯣꯏꯒꯤ ꯃꯤꯠꯇ ꯑꯩꯁꯦ ꯃꯤ ꯑꯣꯏꯅ ꯎꯗꯕ꯭ꯔꯕ ꯎꯇꯤꯟ ꯑꯣꯏꯅ ꯎꯕ꯭ꯔꯕ ꯍꯩ ꯅꯪꯒꯤꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯆꯠꯂꯕꯗꯤ ꯃꯤꯅ ꯅꯣꯛꯅꯅꯤ ꯍꯥꯏ ꯋꯥꯅꯤ ꯃꯤꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯅ ꯍꯥꯏꯕꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯈꯪꯉꯦ ꯌꯥꯔꯦ ꯅꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯃꯁꯤꯗ ꯑꯩꯅ ꯀꯨꯆꯨ ꯈꯔ ꯃꯝꯕꯁꯤꯗ ꯅꯣꯏꯅ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯅꯣꯏꯒꯤ ꯅꯆꯟ ꯅꯆꯥꯅꯦꯅ ꯍꯥꯏꯕ ꯏꯀꯥꯏꯗꯅ ꯃꯤꯃꯥꯡꯗ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯈꯪꯉꯗꯤ ꯀꯩꯒꯤ ꯃꯤꯃꯥꯡ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯅꯣꯏꯅ ꯑꯩꯕꯨ ꯑꯁꯨꯛꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯅꯣꯏꯒꯤ ꯀꯔꯤ ꯏꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦꯕ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯡꯅꯣ ꯍꯥꯏꯕꯅꯤ ꯅꯁꯛꯇꯨ ꯊꯤꯔꯨꯕ ꯀꯨꯆꯨꯗꯨ ꯃꯨꯔꯨꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯈꯪꯖꯧ ꯃꯤ ꯑꯇꯣꯞꯄꯅꯗꯤ ꯂꯥꯏꯔꯗꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯕꯨꯡꯅ ꯐꯥꯎꯕ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯕꯤꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯦꯕꯒꯤ ꯆꯤꯝꯕꯥꯜ ꯁꯪꯅ ꯄꯥꯏꯔꯝꯕꯗꯨ ꯂꯩꯃꯩꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯔꯒ ꯐꯝꯊꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯆꯠꯂꯣꯏ ꯑꯝꯇ ꯆꯠꯂꯣꯏꯕ ꯍꯦꯂꯥꯏ ꯅꯪꯁꯨ ꯀꯩꯒꯤꯅꯣꯕ ꯑꯩꯕꯨ ꯑꯁ ꯌꯥꯝ ꯊꯤꯅ ꯄꯣꯛꯍꯜꯂꯝꯃꯤꯁꯦ ꯇꯥꯅꯤꯡꯗꯦꯀꯣ ꯄꯦꯄꯥ ꯄꯦꯄꯥ ꯁꯨꯁꯥ ꯁꯨꯁꯥ ꯇꯧ ꯆꯥꯅꯤꯡꯗ꯭ꯔꯒ ꯀꯣ ꯐꯃꯨꯡ ꯀꯥꯈꯠꯂ ꯇꯨꯝ ꯃꯆꯤꯟ ꯃꯧꯄꯥ ꯉꯥꯡꯅꯔꯤꯕꯗꯨ ꯃꯆꯦꯗꯨꯅ ꯆꯪꯂꯛꯄꯗ ꯈꯔ ꯇꯥꯍꯧꯔꯗꯨꯅ ꯇꯥꯍꯥ ꯇꯥꯍꯥ ꯍꯩ ꯑꯇꯣꯝꯕ ꯂꯥꯎꯅꯔꯤꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯅꯔꯒꯦ ꯍꯣꯂꯤꯀꯣꯟ ꯁꯥꯟꯅꯕ ꯆꯠꯇꯧꯔꯤꯅꯦꯗꯅ ꯏꯃꯨ ꯃꯨꯔꯤꯈꯩ ꯉꯁꯠ ꯉꯥꯡꯕꯁꯦ ꯃꯆꯤꯟ ꯃꯥꯁꯦ ꯇꯩꯁꯜ ꯂꯩꯔꯝꯃꯤꯕ ꯇꯩꯊꯣꯛꯎ ꯎꯇꯤꯟꯅ ꯃꯣꯔꯣꯛ ꯆꯦꯟꯕ ꯃꯥꯜꯂꯦꯅ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒꯤ ꯁꯥꯎꯔꯤꯅꯦꯅ ꯆꯠꯂꯣꯏ ꯀꯥꯏꯅꯒ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯆꯩꯔꯝꯃꯤꯅꯤ ꯏꯆꯦ ꯑꯗꯨꯕꯨꯕ ꯐꯖꯅ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯣ ꯑꯁꯤꯗꯕꯨ ꯐꯖꯅ ꯍꯥꯏꯕ ꯀꯥꯏ ꯁꯛꯇ ꯑꯁꯤꯅꯁꯨ ꯐꯖꯕ ꯄꯥꯝꯃꯤꯅꯤ ꯀꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤ ꯈꯟꯅꯤ ꯀꯥꯏꯅ ꯑꯝꯇ ꯈꯟꯗ ꯃꯥꯒꯤ ꯉꯥꯡꯐꯝ ꯊꯣꯛꯄ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯤꯂꯩ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯅꯪ ꯇꯥꯇꯣꯟꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯁꯥꯒꯤ ꯆꯥꯟꯅꯗꯅ ꯑꯀꯦ ꯑꯃꯧꯗꯣ ꯌꯥꯝ ꯄꯥꯝꯃꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ ꯑꯃꯨꯕꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕꯗꯒꯤ ꯃꯆꯦꯗ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯤ ꯑꯩꯁꯨꯅꯦ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯐꯖꯅꯤꯡꯉꯤꯅꯦ ꯑꯗꯨꯅ ꯐꯖꯅꯕꯅꯤꯅ ꯀꯦꯔꯤꯕ ꯃꯨꯔꯤꯕ ꯀꯨꯆꯨꯗꯨꯒ ꯑꯉꯥꯡꯕꯗꯨ ꯇꯩꯁꯤꯜꯂꯕꯗꯤ ꯐꯖꯔꯅꯤ ꯀꯦꯅꯤꯡꯂꯕꯁꯨ ꯏꯆꯦꯗ ꯐꯖꯅ ꯀꯦꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯅꯪꯕꯨ
isesu haidrasu adum kibiba yabadudha amuk haidradi kaina muine masiriba asi haina meleidu manawgi makokta haifet nuksini inbirami aduga masu manaw kaubanina nungairakraduna nungmi tawduna sisi ise kebirage asi haina manaw na hana phibam taduna yeksin taisin lamli mayamdu taithokpiduna ningthisana chanana kebirami kusuduna muzarasu isam samna mitna ton pisum simbaldo sana mongda taiba yekpudagi kitangdi rasi karami adumakpu kusuduna adumak murabanina yamna phajabi haidudi oiramde kebiba loirabada masena manaw nupida ningsildu piraduna se hingzaro se keke ninglige haidusu hingzaro hoi asi haina amobi masidagi misil lauraga thangatana yenglami hanadagi khitang phaja thokpaduda nokmi tawduna as siradi yare isia aidi sarani isidi saloidro melei maso chatning libani adubu manaw nupiga satminabadi kairami adumak hek hairubasu manaw nupina nungai kiroi khanna noksinaduna aidi satlaroida chatningtre nangadum chatluru adudi ai salurage ngaikoni nangbo natomnu satpabu yagadoribro yaninda asaida asabi myam chatnaramni moigi matungda inaraga adum chatlaga loi asi haina amubidu mamai leiduna thokpa hokirami manaw nupidu mayam marakta matomda kana leijadabadona satni khalubada amuksu nungairaktra mali mileidu tahata atombiya ngaikone amubi satlambadu sapleplaga mamai leisilaktuna kaidawrage mo isesu chaningeeba losilakige ngaikhoba asa kari muning singage hausita chaningdrena hairamaga hoi thunadi losilo koiroida asi hairaga meleidu taha losilaga manaw nupiga loinana ikon sanaba sathirami somdana laibido bimolaga loinana masum ta makai kethaduna ikon sanaba laklami ma ubada pakhang kayasu ngaunaduna maga wari sanadugi tawrami pakhang mayamna adum tawbududa laibisu hainatadada bimolaga loinana tatu satlami makhoi ani so dum chatlibaduda lambi paringda nongthombasu mataw amaga loinana leplibadu hek urami nupi ani do makhoi da yenglamlaga nokfet tawduna adumak sathirami adubu nupadudi nupidugi tungda inariba pakhang mayamdu ubada khoidau langkhatna tawriba magi tungda sangu inabasem khamtona ibo khradi kham phajabi pamnubagi mai khamtongi waduda nongthonbadu wadi haida mamitu phaijaini yenglami madubada khamtondo noksinaduna karimi yeng natu sitanarugi haida soida hingkari nena phaijai yengleradi mintum han kitab natu kan lawsu lawdringai pamli baibo nangama ingit irangna khangdrib nupido noksilamido matung inaro hari asingma hoine la odri asi haina sauramba nupado taptharaklaga harau makhoini su nupi ani duki matungda inakirami nakal amaromdana likon sanaphamda nupa amata hana yengbiraktaba aduga amu mataroi khainasu loina tinna nangdaba matawduda amubidu asumasum ikaireklami aduna isuk thana masida unsilaga isau langli ichia yumdalasi kaidoragi nangbo mi isai awai khumsa isya nungaitro ngyak takhisidana nang tadinglagana tahawro aidi hallani asi haina amubidu sauna phukhawkolaga chatbau khirami manawna isau sauna satkibududa mileisu pakhatna tanagi khanna hagotke tawrami man hagotbudu ubada nakalda phamliba thomana pakhatna milei halage hairo au ta thomba ekhoi tombido kaidawrumnu khangdi saruga saikri amta tanaruge asi haina meleidu manaw nupina phi kamlaga matomda sakhibaduda matungda kaudna tanakhirami asomda laibi hoisu nongthomba hoi mayamga pakhang leisabi mayamdo awai khum tawnaduna isei sakpawo likon marubu hunnabu tawduna pakhang leisa mayamdo irang langnarami asomda mayamdo harau pakhang leisa mayamdo chiloknaringi matamduda itha thajadana khulladugi khwaidagi ina khunba tomalgi masanupa lakpadu laibigi manakta sansilaktuna mikhra usittaba mawongda hekta wa hairaklammi laibi nangdi sida kaidoriba somda noi ininadi nang sengona thazarani haidana wa loina adu nangna masida pakhang singsiga iranga tawnadana law yumthinbigi kaino talakpa mimang sida talakpan hari mayamduba yani thinbinu ai itabi molaga adum hanjakike ai nai wadaga khumba sard law aina sasi haisni law
ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯅ ꯂꯥꯏꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯃꯥꯏꯅ ꯈꯨꯗꯥꯡꯒꯤ ꯍꯦꯛ ꯄꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯕꯤꯁꯨ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯂꯒ ꯇꯥꯂꯛꯄ ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯂꯥꯛꯄ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯅꯪꯒꯤ ꯈꯨꯗꯥꯡꯁꯤ ꯄꯥꯏꯕꯗ ꯀꯅꯥꯅ ꯀꯩꯗꯧꯖꯗꯣꯏꯕ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯂꯥꯡ ꯑꯃꯠꯇ ꯍꯥꯏꯗ ꯅꯣꯡꯊꯣꯝꯕꯅ ꯍꯦꯛꯇ ꯃꯃꯥꯏꯗ ꯈꯨꯇꯨꯝꯅ ꯁꯨꯈꯤꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯑꯅꯤꯗꯣ ꯅꯝꯁꯤꯟꯅꯔꯒ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯌꯥꯝ ꯁꯪꯗꯅ ꯈꯥꯝꯗꯣꯛꯄꯗꯒꯤ ꯈꯠꯅꯕꯗꯨꯗꯤ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯄꯗꯨ ꯁꯥꯎꯅ ꯅꯣꯡꯊꯣꯝꯕꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯪ ꯑꯣꯏꯅ ꯀꯩꯗꯧ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯕ ꯉꯝꯕ꯭ꯔꯤ ꯑꯁꯤ ꯍꯥꯏꯅ ꯂꯥꯛꯄꯗꯨꯗꯤ ꯃꯇꯥꯎ ꯑꯃꯅ ꯆꯤꯡꯕꯗꯒꯤ ꯁꯥꯎꯅꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯕꯤꯗꯤ ꯂꯥꯛꯄꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨꯗ ꯄꯥꯈꯠꯂꯛꯇꯨꯅ ꯑꯁ ꯑꯩꯈꯣꯏ ꯑꯅꯤꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯑꯩ ꯌꯨꯝꯗ ꯀꯝꯇ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏꯌꯦ ꯀꯝꯗꯧꯅꯤ ꯅꯣꯡꯊꯣꯝꯕꯅ ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯕꯤꯃꯣꯂꯥꯁꯨ ꯅꯣꯡꯊꯣꯝꯕꯒꯤ ꯋꯥꯗꯨꯗ ꯋꯥꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ ꯏꯇꯥ ꯇꯥ ꯅꯣꯡꯊꯣꯝꯕꯅ ꯍꯥꯏꯒꯨꯝꯂꯗꯅ ꯉꯁꯤ ꯅꯪ ꯇꯥ ꯅꯣꯡꯊꯣꯝꯕꯗ ꯆꯦꯟꯈ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯈꯜꯂꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤꯗꯃꯛꯇ ꯁꯤꯔ ꯐꯥꯎꯕꯗ ꯇꯥ ꯅꯣꯡꯊꯣꯝꯕ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤ ꯃꯌꯥꯝꯗꯨꯕꯨ ꯇꯣꯜꯂꯕꯤ ꯑꯩꯒꯤꯗꯃꯛꯇ ꯏꯕꯨꯡꯅ ꯈꯝꯇꯣꯟꯅ ꯌꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯄ꯭ꯔꯦꯝꯒꯤ ꯙꯔꯥ ꯁꯤꯟꯊꯔꯒ ꯂꯩꯅꯔꯒꯨꯝꯁꯦ ꯀꯅꯥꯅ ꯈꯪꯕ ꯁꯥꯊꯤꯈ꯭ꯔꯕ ꯔꯥꯕꯣꯟ ꯃꯥꯟꯕꯗꯨꯅ ꯏꯅꯦ ꯀꯨꯟꯗꯥꯂꯤ ꯍꯣꯏ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯁꯥꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯕꯤꯃꯣꯂꯥꯅ ꯆꯨꯝꯃꯦ ꯀꯨꯏꯅ ꯂꯩꯊꯕꯗ ꯈꯛ ꯑꯐꯕ ꯑꯣꯏꯔꯣꯏꯌꯦ ꯂꯥꯛꯑꯣ ꯏꯇꯥ ꯇꯥꯗꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯕꯤꯔꯣ ꯅꯣꯡꯊꯣꯝꯕꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯅꯣꯡꯊꯣꯟꯕꯗꯨ ꯃꯥꯡ ꯊꯥꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯦꯟꯃꯥꯟ ꯑꯝꯇ ꯇꯥꯗ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯅ ꯁꯤꯟꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥ ꯍꯥꯏꯅꯕ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯆꯦꯜꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯄꯗ ꯀꯨꯟꯗꯥꯂꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯕꯗ ꯃꯩ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕꯤꯒꯤ ꯃꯥꯃ ꯏꯕꯣꯆꯥꯅ ꯇꯞꯊꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯗ ꯃꯃꯧ ꯅꯨꯄꯤꯗꯨ ꯉꯟꯅ ꯊꯤꯟꯕꯤꯔꯧ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯃꯥꯅ ꯗꯨꯝꯅ ꯇꯞꯅ ꯍꯥꯏꯖꯔꯕꯗ ꯅꯣꯡꯊꯣꯝꯕꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯊꯥꯖꯔꯗꯨꯅ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯔꯗꯨꯅ ꯅꯨꯃꯤꯠ ꯇꯥꯐꯥꯠꯇ꯭ꯔꯤꯉꯩꯗ ꯃꯧꯗꯨ ꯊꯤꯟꯗꯣꯛꯂꯝꯃꯤ ꯀꯨꯟꯗꯥꯂꯩꯁꯨ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩ ꯂꯩꯔꯤꯉꯩꯗꯗꯤ ꯀꯩꯁꯨ ꯍꯥꯏꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯕు ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩ ꯍꯦꯛ ꯆꯠꯈꯤꯕꯒ ꯂꯩꯕꯤꯒꯤ ꯀꯥꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯎꯅ ꯂꯩꯕꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯂꯩꯕꯤꯁꯨ ꯃꯃꯥꯏꯗꯣ ꯄꯥꯏꯁꯤꯟꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯇꯞꯅ ꯏꯅꯦ ꯀꯔꯤꯒꯤ ꯏꯅꯦ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯇꯧꯉꯝꯕꯤ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯄꯗ ꯂꯨꯍꯣꯡꯅꯕ ꯋꯥ ꯂꯣꯏꯔꯦ ꯍꯥꯏꯔꯃꯛꯇꯗ ꯑꯩꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯅꯪ ꯅꯨꯄꯥꯗꯣ ꯀꯌꯥꯝ ꯄꯥꯝꯒꯦ ꯍꯥ ꯂꯥꯏꯕꯤ ꯈꯨꯝꯕ ꯉꯝꯗ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯏꯕꯤꯒꯤ ꯃꯥꯃ ꯏꯕꯨꯡꯉꯣ ꯏꯕꯣꯆꯥꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯅꯨꯄꯤ ꯌꯥꯔꯤꯗꯣ ꯑꯉꯥꯡꯗꯣ ꯄꯥꯈꯠꯂꯝꯃꯅꯤ ꯍꯟꯗꯣꯛꯑꯁꯦ ꯑꯩꯕꯨ ꯈꯥꯝꯒꯅꯣ ꯅꯃꯧ ꯅꯨꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯪꯗꯤ ꯑꯩꯅ ꯉꯥꯡꯕꯁꯦ ꯅꯨꯡꯉꯥꯏꯔꯝꯂꯣꯏꯅꯦ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯆꯠꯂꯤꯕ ꯁꯗꯥꯔꯣꯏ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡ ꯌꯣꯜꯂꯤꯕꯁꯤꯗꯤ ꯀꯔꯤꯝꯇ ꯈꯪꯖꯤꯟꯅꯔꯨꯅꯨ ꯏꯕꯣꯆꯥꯗꯣ ꯉꯁꯥꯏ ꯃꯈꯩ ꯑꯁꯥꯎꯕꯗꯨ ꯈꯪꯖꯤꯜꯂꯝꯃꯅꯤ ꯑꯗꯨꯕꯨ ꯈꯪꯖꯤꯟꯕ ꯉꯝꯗ ꯁꯥꯎꯅꯤꯡꯕꯗꯨ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯔꯥꯜ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯃꯃꯧ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯇꯥꯏꯅꯁꯤꯜꯂꯝꯃꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯤꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯒ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯥꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯊꯥꯖꯤꯜꯂꯝꯃꯤ ꯂꯥꯏꯕꯤꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯅ ꯍꯤꯍꯤꯛ ꯀꯞꯇꯨꯅ ꯃꯥꯃ ꯑꯩ ꯂꯥꯟꯖꯔꯦꯕ ꯃꯥꯃ ꯑꯩ ꯂꯥꯟꯖꯔꯦ ꯀꯔꯤꯒꯤ ꯂꯥꯟꯕ ꯍꯥ ꯊꯧꯗꯣꯛꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯤ ꯋꯥꯈꯜ ꯈꯟꯊꯗꯦ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯕ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯥꯗꯨ ꯁꯥꯎꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯐꯨꯕ ꯂꯦꯞꯂꯝꯗꯦ ꯂꯥꯏꯕꯤꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯀꯞꯂꯒ ꯍꯥꯏꯖꯕ ꯅꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯃꯧ ꯑꯗꯨꯕꯨ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯐꯨꯔꯒ ꯑꯋꯥ ꯆꯩꯅꯥꯅ ꯍꯦꯛꯅ ꯀꯞꯄ ꯇꯥꯔꯒ ꯀꯨꯟꯗꯥꯂꯩꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯗꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯏꯕꯣꯆꯥꯁꯨ ꯑꯗꯨꯝꯅ ꯃꯈꯨꯠ ꯄꯦꯅ ꯐꯨꯔꯕ ꯇꯨꯡꯗ ꯍꯟꯗꯣꯛꯂꯒ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯁꯤ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯏꯕꯣꯆꯥꯗꯨ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯀꯨꯟꯗꯥꯂꯩꯗꯨ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡꯗ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯩ ꯕꯦꯝꯃ ꯃꯉꯣꯟꯗ ꯁꯤꯡꯒꯧ ꯂꯥꯛꯄꯤ ꯑꯩꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯧꯒꯦ ꯈꯜꯂꯕ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯗ ꯆꯦꯟꯒꯗꯕꯅꯤ ꯏꯅꯦ ꯑꯩ ꯑꯗꯨꯗꯤ ꯉꯝꯖꯔꯣꯏ ꯀꯔꯤ ꯉꯝꯗꯕ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯃꯥꯃꯁꯦ ꯑꯃꯨꯛ ꯀꯧꯁꯤꯜꯂꯣꯔꯥ ꯆꯦꯜꯂꯨꯔꯕꯤ ꯑꯩꯅ ꯀꯔꯝꯅ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯆꯦꯟꯗꯧꯔꯤꯒꯦ ꯏꯅꯦ ꯑꯗꯨ ꯑꯗꯥ ꯑꯝꯇ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯇꯧ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯗ ꯍꯦꯛ ꯆꯦꯜꯂꯨ ꯌꯥꯗ꯭ꯔꯕ
ꯅꯪ ꯃꯩ ꯊꯥꯔꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯣ ꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯑꯩ ꯇꯥ ꯅꯣꯡꯊꯣꯟꯕꯨ ꯅꯨꯡꯁꯤ ꯑꯩ ꯃꯥꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯏꯅꯦ ꯀꯨꯟꯗꯥꯂꯩ ꯂꯥꯏꯕꯤꯅ ꯀꯞꯂꯒ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯁꯥꯎꯅ ꯃꯈꯣꯡꯗꯨꯅ ꯀꯥꯎꯊꯣꯛꯂꯒ ꯍꯩ ꯑꯗꯨꯃꯥꯏꯅ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯑꯩꯅ ꯄꯪꯊꯗꯧꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯁꯤꯕ ꯇꯥꯕ ꯁꯤꯅꯤꯡꯗ꯭ꯔꯦꯗꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯇꯥꯕ ꯃꯨꯟꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥꯂꯩꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯏꯕꯤ ꯃꯥꯅ ꯍꯥꯏꯖꯕ ꯇꯥꯕꯤꯗ ꯃꯅꯦꯅ ꯑꯅꯤꯡꯕ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤꯕꯗꯨꯗ ꯂꯥꯏꯕꯤ ꯎꯄꯥꯏ ꯂꯩꯇ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯏꯃꯥ ꯅꯪꯕꯨ ꯅꯆꯥꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ 이마, 나 자양와리 이마, 나 자양와리. ꯂꯥꯏꯕꯤ ꯀꯞꯆꯕꯇꯅ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯔꯝꯃꯤ ꯃꯤ ꯀꯧꯕꯅꯤꯅ ꯁꯤꯕꯨꯁꯨ ꯀꯤꯖ ꯅꯨꯡꯁꯤꯕ ꯃꯥꯕꯨꯁꯨ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯅꯦꯅ ꯁꯤꯟꯕꯤꯕ ꯅꯨꯄꯥꯗꯨꯗ ꯑꯗꯨꯃꯛ ꯆꯦꯟꯕ ꯇꯥꯔꯝꯃꯤ ꯂꯥꯏꯕꯤꯗꯨ ꯂꯥꯛꯄꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯝꯕꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯀꯛ ꯑꯣꯏꯔꯝꯃꯤ ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯗ ꯅꯨꯡꯉꯥꯏꯇ ꯂꯝꯕꯤ ꯅꯥꯀꯜꯗ ꯂꯩꯕ ꯎꯀ꯭ꯔꯣꯡ ꯑꯃꯗ ꯃꯪꯂꯒ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯎꯒꯤ ꯃꯇꯧꯗꯨꯗ ꯈꯝꯇꯣꯟꯗꯨ ꯌꯦꯡꯕ ꯉꯝꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯇꯥꯎ ꯌꯥꯝꯅꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨ ꯀꯩꯗꯧꯒꯦ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯅꯨ ꯀꯥꯏꯅ ꯑꯩꯅ ꯐꯪꯂꯤꯕ ꯑꯋꯥꯕ ꯏꯀꯥꯏꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝꯁꯤꯕꯨ ꯅꯣꯏꯅ ꯈꯪꯂꯤꯗ꯭ꯔꯅꯦ ꯌꯥꯔꯤꯁꯦ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤꯗꯨꯒꯤꯗꯃꯛ ꯅꯪꯅ ꯗꯨꯛ ꯋꯥꯕꯕꯨ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨ ꯂꯥꯏꯕꯤꯗꯨ ꯊꯤꯜꯂꯝꯗꯥꯏꯗ ꯃꯥꯕꯨ ꯊꯤꯟꯕꯤꯅꯨ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯐꯤꯕꯝ ꯑꯃ ꯇꯧꯏ ꯃꯥꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯣꯏꯔꯁꯨ ꯃꯥ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯗꯅ ꯂꯨꯍꯣꯡꯈꯤꯗꯧꯔꯦꯗꯅ ꯃꯁꯤꯗ ꯅꯪꯅ ꯅꯤꯡꯕ ꯀꯥꯏꯔꯤꯅꯦ ꯍꯥꯏꯗꯅ ꯎꯀ꯭ꯔꯣꯡꯁꯤꯗ ꯃꯪꯂꯒ ꯑꯗꯨꯝ ꯂꯩꯕꯁꯤꯕꯨ ꯏꯃꯥ ꯄꯥꯕ ꯍꯣꯏꯅꯒ ꯄꯦꯜꯂꯝꯒꯗ꯭ꯔꯣ ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥ ꯄꯥꯕ ꯍꯣꯏꯅꯁꯨ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯑꯃꯨꯕꯤꯗꯨ ꯃꯁꯦꯅ ꯁꯥ ꯁꯟ ꯇꯥꯟꯅꯔꯛꯄꯗꯧꯅ ꯇꯥꯟꯅꯔꯛꯄ ꯂꯥꯎꯔ ꯂꯥꯎꯔꯒ ꯆꯦꯜꯂꯛꯄꯒꯤ ꯃꯈꯣꯜꯗ ꯑꯅꯤꯗꯨ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯇꯧꯔꯛꯂꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯅ ꯈꯝꯇꯣꯟꯅ ꯑꯩꯁ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯅ ꯑꯁꯤ ꯍꯥꯏꯅ ꯏꯉꯛ ꯉꯛꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯕꯤꯅ ꯃꯈꯣꯏ ꯑꯅꯤ ꯎꯕꯗꯨꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯣ ꯎꯀ꯭ꯔꯣꯡꯗ ꯐꯝꯂꯤꯕ ꯏꯃꯨꯡ ꯑꯅꯤꯈꯛ ꯑꯩꯕꯨꯝꯗ ꯀꯟꯕꯤꯌꯣ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯏꯆꯦꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯆꯦ ꯕꯦꯝꯃꯁꯨ ꯆꯩꯁꯥꯡꯉ ꯄꯥꯏꯔꯗꯨꯅ ꯀꯜꯂꯞꯅ ꯍꯦ ꯅꯪꯒ ꯂꯩꯔꯝꯃꯨ ꯈꯪꯅꯤꯕ ꯉꯁꯤꯗꯤ ꯅꯪ ꯍꯦꯛꯇ ꯑꯩꯅ ꯍꯥꯠꯅꯗꯕꯅꯤ ꯅꯪ ꯍꯣꯏ ꯏꯆꯦꯁꯤ ꯑꯝꯇ ꯈꯥꯝꯕꯤꯌꯣꯕ ꯑꯩꯕꯨ ꯍꯥꯠꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯎꯀ꯭ꯔꯣꯡꯗ ꯐꯝꯂꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯛꯅꯤ ꯃꯇꯧꯅꯤ ꯑꯅꯤꯗꯨꯗꯤ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯐꯝ ꯈꯪꯗ ꯏꯉꯛꯉꯛꯏ ꯏꯀꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯕꯤꯗꯤ ꯃꯗꯨꯒ ꯊꯣꯏꯅ ꯈꯟꯖꯤꯟꯕ ꯅꯠꯇꯦ ꯃꯆꯦꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯁꯤꯗꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯑꯗꯨꯅ ꯏꯀꯣꯏ ꯀꯣꯏꯗ ꯄꯥꯈꯪ ꯑꯅꯤꯗꯨꯒꯤ ꯇꯨꯡꯗ ꯂꯩꯁꯤꯜꯂꯒ ꯂꯣꯠꯂꯝꯃꯤ ꯃꯤꯂꯩꯁꯨ ꯑꯅꯤꯗꯨ ꯍꯦꯛ ꯏꯟꯊꯣꯛꯂꯒ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯃꯃꯥꯡꯋꯥꯏꯗꯨꯗ ꯁꯥꯎꯔꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯑꯗꯨꯅ ꯐꯕ ꯑꯣꯏꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯉꯝꯗ꯭ꯔꯦ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯤ ꯆꯩꯗꯣ ꯍꯥꯟꯅ ꯑꯝꯇ ꯊꯝꯃꯣꯕ ꯈꯝꯇꯣꯟꯅ ꯉꯥꯏꯈꯣ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯤꯁꯤꯕꯨ ꯃꯦꯂꯩꯅ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯍꯣ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯃꯁꯤꯡ ꯀꯥꯡꯂꯛꯏꯕ ꯑꯗꯨꯒꯤꯅꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯖꯤꯜꯂꯛꯄꯗ ꯅꯥꯇꯩ ꯋꯥꯏꯔꯣꯡ ꯆꯥꯖꯔꯣꯏ ꯅꯪ ꯅꯣꯡꯊꯣꯝꯕꯅ ꯑꯉꯥꯡꯁꯤꯒ ꯍꯦꯛ ꯆꯞ ꯃꯥꯟꯅꯩ ꯐꯅ ꯅꯥꯇꯩ ꯆꯥꯗꯕ ꯇꯧꯔꯝꯂꯕꯁꯨ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯦꯂꯩꯗꯣ ꯅꯣꯡꯊꯣꯝꯕ ꯑꯃꯗꯤ ꯈꯝꯇꯣꯟꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝ ꯏꯀꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯊꯕ ꯉꯝꯗ ꯃꯆꯤꯟꯗ ꯍꯥꯏꯐꯦꯠ ꯁꯥꯎꯔꯤ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯅꯪ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯑꯣꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯗꯣ ꯃꯃꯥꯏ ꯂꯩꯗꯨꯅ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯃꯦꯂꯩ ꯍꯦꯛ ꯆꯠꯈꯤꯕꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯈꯝꯇꯣꯟꯅ ꯅꯣꯏ ꯁꯤꯁꯤ ꯆꯠꯈ꯭ꯔꯦꯅꯦ ꯑꯃꯨꯕꯤꯅ ꯍꯥ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯒꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯅꯣꯛꯃꯤ ꯏꯕꯨꯡ ꯑꯅꯤ ꯊꯦꯡꯅꯗꯅ ꯏꯆꯦꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯗꯤ ꯅꯥꯟꯊꯣꯛꯍꯧꯔꯦ ꯅꯣꯡꯊꯣꯝꯕꯅ ꯅꯠꯇꯦ ꯅꯣꯏ ꯏꯆꯦꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯔꯤꯁꯤꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤꯅꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯑꯩꯒ ꯊꯦꯡꯅꯕꯗ ꯑꯩꯅ ꯑꯩꯈꯣꯏ ꯆꯦꯅ ꯅꯨꯄꯥꯗꯣ ꯈꯔ ꯈꯟꯖꯕꯅꯦꯅ ꯍꯥꯏꯔꯨꯔꯦ ꯑꯗꯨꯒꯤ ꯏꯀꯥꯏꯕꯩ ꯇꯧꯔꯤꯕ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯊꯣꯝꯕꯗꯤ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯂꯝꯃꯤ ꯈꯝꯇꯣꯟꯗꯤ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯟꯕ ꯉꯝꯗ ꯃꯌꯥꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯅꯣꯛꯂꯝꯃꯤ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯑꯃꯨꯕꯤꯁꯨ ꯍꯧꯖꯤꯛꯇꯗ ꯃꯤꯅ ꯃꯊꯣꯡ ꯆꯥꯗꯦ ꯈꯜꯂꯝꯅꯤ ꯈꯟꯅ ꯏꯀꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯑꯁ ꯍꯥꯏꯔꯒ
ꯃꯌꯥ ꯁꯤꯛꯁꯤꯜꯂꯒ ꯇꯥꯍꯥ ꯇꯥꯍꯥ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯊꯣꯡ ꯏꯁꯥ ꯆꯥꯗ ꯃꯇꯧꯗꯨꯗ ꯅꯣꯡꯊꯣꯝꯕꯗꯨ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯌꯥꯇꯣꯟ ꯎꯍꯜꯂꯒ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯂꯥꯏꯕꯤꯅ ꯍꯦꯛ ꯆꯦꯟꯈꯤꯕꯗꯒꯤ ꯑꯗꯨꯝꯅ ꯅꯣꯛꯈꯤꯗ꯭ꯔ ꯃꯇꯥꯎꯅ ꯏꯊꯥ ꯊꯥꯖꯗ ꯅꯣꯛꯂꯛꯄꯗꯨꯗ ꯈꯝꯇꯣꯟꯗꯤ ꯆꯪꯉꯛꯅꯅ ꯑꯦ ꯀꯔꯤ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤꯕꯨꯅꯣ ꯅꯣꯛꯏꯗꯣ ꯅꯣꯡꯊꯣꯝꯕ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯅꯣꯛꯂꯕ ꯃꯤꯅꯣꯛꯇꯨ ꯍꯟꯖꯤꯟꯈ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯇꯞꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯗꯨꯅ ꯅꯣꯛꯄꯅꯤ ꯑꯦ ꯑꯩꯕꯨ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯗꯤ ꯁꯨꯝꯅ ꯊꯥꯖꯗꯅ ꯅꯣꯛꯂꯛꯄꯗꯨꯒꯤ ꯁꯨꯝ ꯍꯪꯉꯒ ꯏꯆꯝ ꯆꯝꯅ ꯑꯣ ꯑꯗꯨꯕꯨꯅꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯕ ꯑꯗꯨꯅ ꯍꯥꯟꯅ ꯁꯦꯡꯗꯣꯛꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯊꯣꯟꯕꯗꯨ ꯄꯨꯈꯠꯂꯒ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯇꯥꯎꯅ ꯆꯠꯄ ꯍꯧꯈꯤꯕꯗꯨꯗ ꯈꯝꯇꯣꯟꯗꯨ ꯈꯣꯟ ꯀꯜꯂꯞꯅ ꯀꯥꯏꯗꯅ ꯆꯠꯂꯤꯗꯨꯅ ꯍꯣꯏ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯁꯤꯜꯂꯅꯤ ꯑꯁꯤꯗꯕꯨ ꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯗꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯡꯊꯣꯝꯕꯗꯨ ꯋꯥꯈꯜ ꯇꯥꯕ ꯁꯥꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯈꯝꯇꯣꯟꯗꯤ ꯃꯇꯥꯎꯅ ꯑꯣꯏꯅ ꯋꯥꯈꯜ ꯇꯥꯕꯒꯤ ꯃꯇꯧ ꯎꯠꯁꯤꯜꯂꯝꯕꯗꯨꯗ ꯃꯀꯣꯛꯀꯥꯗꯨ ꯍꯥꯏꯐꯦꯠ ꯈꯣꯠꯂꯒ ꯃꯥꯅ ꯒꯣꯏꯅ ꯋꯥꯈꯜ ꯇꯥꯕ ꯁꯥꯖꯤꯜꯂꯝꯕꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯁꯦꯟꯅꯕꯩꯁꯦ ꯈꯣꯟꯊꯤ ꯆꯥꯔꯤꯅꯦꯗꯤ ꯈꯪꯄꯣꯟꯇꯦꯅꯦ ꯍꯣꯏꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯑꯩꯉꯣꯟꯗꯁꯨ ꯊꯕꯛ ꯀꯣꯝꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯝꯇꯣꯟꯁꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯅꯣꯡꯊꯣꯝꯕꯅ ꯎꯀ꯭ꯔꯣꯡꯗ ꯃꯪꯗꯨꯅ ꯐꯝꯂꯤꯉꯩꯗ ꯈꯝꯇꯣꯟꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯎꯀ꯭ꯔꯣꯡꯗ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯂꯤ ꯃꯇꯥꯎꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯂꯒ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯕꯅꯤꯁꯦ ꯈꯪꯉꯕꯅꯦꯕ ꯑꯁꯤ ꯍꯥꯏꯗꯅ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯗꯨꯅ ꯃꯇꯥꯎꯒꯤ ꯃꯁꯥꯗ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯌꯨꯝꯗ ꯆꯠꯂꯁꯦ ꯍꯥꯏꯕ ꯑꯁ ꯏꯇꯥꯎ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯖꯤꯟꯅꯤꯡꯗ꯭ꯔꯦꯗ ꯅꯪ ꯌꯥꯝ ꯄꯥꯛꯁꯤꯜꯂꯛꯇ꯭ꯔꯦꯀꯣ ꯅꯨꯄꯤ ꯑꯃꯈꯛꯅ ꯍꯨꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯁꯨꯝ ꯂꯩꯕꯗꯣ ꯌꯦꯡꯕ ꯍꯩꯅꯗ꯭ꯔꯦꯕ ꯏꯇꯥꯎ ꯂꯩꯕꯤꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯌꯦ ꯁꯤꯗꯕꯨ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯅꯪꯅ ꯃꯥꯕꯨ ꯌꯥꯝ ꯄꯥꯝꯂꯒꯅ ꯑꯃꯨꯛ ꯐꯥꯔꯒ ꯆꯦꯜꯂꯨꯔꯁꯤꯔꯣ ꯅꯪꯅ ꯄꯥꯝꯕꯗꯨꯗ ꯍꯥꯏ ꯑꯩꯒꯤꯗꯤ ꯑꯗꯨꯃꯛ ꯌꯥꯔꯒ ꯂꯩꯔꯝꯃꯦ ꯑꯁ ꯃꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯕ ꯅꯨꯄꯤꯗꯨ ꯐꯥꯎꯔꯒ ꯏꯃꯨꯡ ꯑꯋꯥꯐꯝꯗ ꯇꯥꯔꯒ ꯇꯣꯛꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯉꯧꯇ꯭ꯔꯣꯛ ꯉꯧꯕꯤ ꯃꯀꯣꯛ ꯅꯪꯁꯨ ꯂꯧꯁꯤꯜꯂꯒ ꯃꯃꯥꯡꯗ ꯀꯣꯛ ꯂꯩꯅꯧꯗꯅ ꯑꯁ ꯉꯧꯇ꯭ꯔꯣꯛ ꯉꯧꯕꯤ ꯀꯝꯇ ꯄꯥꯝꯖꯗ꯭ꯔꯦꯗ ꯃꯁꯛꯅ ꯏꯄꯥ ꯐꯖꯔꯒ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯑꯣꯏꯔꯒ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯅꯕ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯥꯕꯣꯡ ꯈꯥꯎ ꯑꯃ ꯏꯜꯂꯒ ꯉꯥꯎꯔ ꯑꯣꯏꯅ ꯆꯠꯈ꯭ꯔꯣ ꯅꯪꯕꯨ ꯑꯩꯅ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯒ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯈꯝꯇꯣꯟ ꯃꯥꯅꯗꯤ ꯋꯥꯗꯨ ꯑꯗꯨꯛ ꯄꯥꯈꯠꯅ ꯍꯥꯏꯔꯝꯕꯗꯒꯤ ꯐꯥꯒꯤ ꯁꯨꯝ ꯇꯥꯊꯣꯔꯛꯄꯗꯨꯗ ꯈꯣꯏꯗꯧꯗꯨ ꯑꯁꯨꯝ ꯊꯤꯠꯂꯛꯇꯨꯅ ꯀꯨꯏꯊꯅ ꯐꯝꯊꯕ ꯉꯝꯗ ꯁꯥꯎꯅ ꯅꯪ ꯊꯣꯛꯄ ꯊꯧ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯝꯇꯣꯟꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯇꯥꯎꯗ ꯊꯦꯝꯖꯤꯟꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗꯨ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯅꯣꯡꯊꯣꯝꯕꯁꯨ ꯑꯗꯨꯃꯛ ꯃꯪꯂꯒ ꯐꯝꯂꯒ ꯂꯩꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯃꯨꯕꯤꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯒ ꯃꯄꯥ ꯊꯣꯛꯇꯨꯅ ꯂꯝꯕꯤꯗꯣꯝꯗ ꯂꯥꯛꯄꯗ ꯅꯣꯡꯊꯣꯝꯕꯅ ꯃꯪꯂꯒ ꯈꯗꯥꯡ ꯃꯦꯠꯂꯒ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯁꯛ ꯈꯪꯕ ꯑꯣꯏꯕꯗꯨꯗ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯝꯃꯤꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯃꯥꯜꯂꯤꯗ ꯅꯣꯡꯊꯣꯝꯕꯗꯤ ꯇꯔꯪ ꯑꯃꯗ ꯂꯩꯔꯨꯕꯅꯤ ꯑꯃꯨꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯕꯩ ꯂꯥꯛꯄꯩ ꯄꯥꯈꯠꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩ ꯎꯕꯗ ꯈꯪꯕ꯭ꯔꯣ ꯀꯩꯅꯣ ꯅꯠꯇꯦꯗ ꯑꯩꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩꯗ ꯀꯔꯤ ꯍꯥꯏꯕꯅꯣ ꯇꯥꯍꯧꯗ꯭ꯔꯦ ꯑꯣ ꯑꯩꯗꯤ ꯑꯩ ꯎꯕꯗ ꯈꯪꯕꯔꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯣ ꯀꯩꯗꯧꯔꯝꯃꯤꯅꯣꯕ ꯅꯇꯣꯝꯇ ꯐꯝꯃꯤꯁꯦ ꯁꯨꯝ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯊꯣꯝꯕꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯂꯜꯂꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯗꯈꯩ ꯅꯣꯡꯊꯣꯝꯕꯒꯤ ꯅꯥꯀꯜꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯊꯔꯛꯂꯒ ꯅꯠꯇꯦ ꯌꯨꯝꯗꯒ ꯁꯥꯎꯅ ꯈꯣꯠꯅꯕ ꯌꯥꯎꯕ꯭ꯔꯣ ꯁꯥꯎꯅꯕꯒꯤ ꯌꯨꯝꯗ ꯆꯪꯂꯣꯏ ꯀꯥꯏꯅꯒ ꯇꯧꯔꯤꯔꯕ ꯅꯠꯇꯦꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤꯔ ꯍꯥ ꯅꯣꯡꯊꯣꯝꯕ ꯀꯔꯤꯝꯇ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯃꯨꯕꯤꯁꯨ ꯆꯤꯡꯅꯔꯗꯨꯅ ꯇꯨ ꯑꯗꯨꯒꯤ ꯑꯣꯏꯔꯝꯗꯣꯏꯅꯦꯕ ꯑꯁ ꯅꯨꯄꯤ ꯑꯃ ꯀꯥꯏꯅꯕꯒꯤꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯂꯣꯏꯔꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯑꯃ ꯀꯥꯏꯅꯈ꯭ꯔꯁꯨ ꯑꯃ ꯀꯣꯛ ꯀꯣꯏꯌꯨ ꯀꯩꯅꯣ ꯆꯨꯝꯅ ꯀꯥꯏꯅꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯆꯦꯜꯂꯝꯂꯒ ꯑꯇꯣꯞꯄꯗ ꯆꯦꯟꯈꯤꯕꯅꯤ ꯑꯁ ꯑꯗꯨꯗꯤ ꯈꯤꯇꯪꯗꯤ ꯐꯖꯕ ꯋꯥꯠꯅꯤꯡꯉꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯉꯣꯟꯗꯒꯤ ꯐꯖꯕꯤ ꯀꯧꯇ꯭ꯔꯣꯛ ꯉꯧꯕꯤ ꯑꯃ ꯀꯣꯛ ꯆꯦꯜꯂꯒ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯕ ꯌꯥꯗ꯭ꯔꯣ ꯑꯄꯪ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯉꯪꯗ ꯉꯥꯡꯂꯝꯃꯤ ꯅꯣꯡꯊꯣꯝꯕꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯑꯃꯨꯕꯤꯅ ꯉꯥꯡꯂꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥꯈꯜꯗ ꯀꯌꯥꯗ ꯆꯝꯃꯤꯅꯣ ꯃꯕꯨꯛꯁꯤꯗ ꯂꯧꯊꯣꯛ ꯂꯧꯄꯣꯏ ꯑꯃ ꯍꯦꯛ ꯂꯩꯇꯦꯗ ꯉꯥꯡꯉꯤꯁꯦ ꯑꯁꯤ ꯀꯟꯅ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯑꯃꯨꯕꯤꯗꯨ
ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯕꯗꯨꯗ ꯅꯣꯡꯊꯣꯝꯕꯗꯨ ꯃꯃꯥꯏꯗꯨ ꯈꯪꯂꯩ ꯂꯩꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯕꯤꯗꯨ ꯉꯛꯆꯥꯅꯅ "ꯀꯩꯗꯧꯔꯦ? ꯑꯩꯅ ꯃꯨꯕꯁꯤꯗ ꯊꯤꯕꯁꯤꯗ ꯉꯥꯡꯉꯤꯁꯤꯒ ꯀꯥꯏꯅ ꯅꯣꯛꯅꯔꯤꯔꯥꯕ? ꯅꯪꯕꯨ ꯊꯤꯔꯤꯗꯤ ꯀꯅꯥꯅ ꯍꯥꯏꯕ? ꯃꯤ ꯂꯣꯏꯅ ꯍꯥꯏꯅ ꯑꯩꯗꯤ ꯑꯃꯨꯕꯤꯅꯤ ꯑꯊꯤꯕꯤꯅꯤ ꯂꯣꯏ ꯍꯥꯏꯅꯩ꯫ ꯍꯣꯏ ꯅꯪꯁꯤ ꯀꯨꯆꯨꯕꯨꯗꯤ ꯈꯔ ꯃꯨꯏ, ꯑꯗꯨꯕꯨ ꯊꯤ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯔꯥꯁꯤꯗꯨꯛ ꯂꯩꯔꯤꯕ ꯅꯪꯕꯨ ꯊꯤꯌꯦꯅ ꯍꯥꯏꯔꯤꯗꯣ ꯃꯃꯤꯠꯇꯣ ꯆꯨꯝꯅ ꯌꯦꯡꯕ ꯍꯩꯇꯕꯒꯤꯅꯤ꯫ ꯍꯥꯏꯖꯤꯜꯂꯣ ꯌꯥꯔꯦ ꯑꯩ ꯍꯔꯥꯎꯅꯕ꯫ ꯑꯩꯅꯁꯨ ꯍꯥꯁꯨ ꯍꯔꯥꯎꯕꯤꯔꯣꯏꯗꯕꯁꯤꯗ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯏꯕꯨꯡꯉꯣ꯫ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯅꯪꯗꯤ ꯃꯨꯔꯁꯨ ꯑꯗꯨꯝ ꯐꯖꯩꯗ꯫ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯦꯞꯀꯦ ꯍꯥꯏꯔꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗ ꯈꯛꯁꯨ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ, ꯃꯤꯗꯨꯒꯤ ꯄꯨꯛꯆꯦꯜꯁꯨ ꯃꯊꯧ ꯌꯥꯝ ꯇꯥꯏꯗ꯫ ꯅꯪꯗꯤ ꯈꯔ ꯃꯨꯖꯔꯁꯨ ꯄꯨꯛꯆꯦꯜꯗꯤ ꯌꯥꯝ ꯆꯝꯃꯤ, ꯑꯗꯨꯅ ꯑꯊꯤꯕ ꯀꯧꯗꯦꯗ꯫ ꯏꯁ ꯍꯥꯏꯖꯤꯜꯂꯤꯗꯣ! ꯑꯁꯨꯃꯥꯏꯅ ꯍꯥꯏꯁꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ, ꯀꯅꯥꯝꯇꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯥꯏꯕꯤꯗ꯭ꯔꯤ꯫ ꯑꯗꯣ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯕꯗꯨꯗꯤ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯍꯔꯥꯎꯒꯦ ꯇꯧꯋꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯕꯤꯗꯨ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛꯇꯨ ꯅꯣꯛꯂꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯒꯤ ꯏꯆꯝ ꯆꯝꯖ ꯃꯇꯧꯗꯨꯗ ꯌꯥꯗꯣꯟ ꯈꯖꯤꯛꯁꯤꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯔꯥꯁꯤ ꯂꯩꯕ ꯃꯤꯅꯣꯛꯇꯨ ꯑꯃꯨꯕꯤ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ꯫ ꯃꯥ ꯉꯥꯏꯍꯥꯛꯇꯨꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯇꯤꯛ ꯃꯄꯥ ꯆꯥꯖꯗꯦ ꯈꯟꯅ ꯏꯔꯥꯡ ꯂꯥꯡꯂꯛꯈꯤꯕ ꯋꯥꯈꯜꯗꯨ ꯐꯥꯖꯤꯟꯖꯗꯨꯅ ꯏꯇꯞ ꯇꯞꯅ "ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯅꯦ, ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯅꯔꯝꯃꯅꯤ, ꯄꯥꯈꯠꯅꯔꯝꯃꯅꯦꯕ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯅ ꯀꯩꯁꯨ ꯈꯟꯗ ꯅꯣꯡꯊꯣꯝꯕꯗꯨ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯌꯦꯡꯂꯝꯂꯒ ꯃꯥꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯈꯜꯗꯨ ꯈꯔ ꯌꯥꯡꯊꯣꯛꯄꯗꯧ ꯇꯧꯕꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯔ ꯅꯛꯁꯤꯟꯅꯕꯒ ꯑꯃꯨꯕꯤꯒꯤ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯛꯁꯤꯜꯂꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯌꯥꯎꯁꯤꯟꯕꯗꯒꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯂꯩꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔ ꯃꯇꯨꯡꯗꯗꯤ ꯃꯔꯝ ꯂꯩꯇꯕꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯝꯗ꯭ꯔꯤ꯫ ꯑꯃꯅꯁꯨ ꯑꯃꯕꯨ ꯎꯅꯗꯕꯗꯨꯗ ꯂꯩꯕ ꯉꯝꯗ ꯎꯅꯅꯤꯡꯕ, ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯂꯩꯇꯅ ꯍꯦꯛ ꯑꯃꯅ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯨꯁꯨ ꯏꯀꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯊꯣꯝꯕꯅ ꯏꯔꯥꯡ ꯂꯥꯡꯇꯛꯅꯕꯒꯤ ꯃꯇꯧꯗꯨꯗ ꯈꯝꯇꯣꯅ ꯆꯤꯡꯅꯅ "ꯅꯨꯄꯥ ꯅꯪꯕꯨ ꯑꯃꯨꯕꯤꯗꯨꯕꯨ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯕ? ꯃꯨꯔꯤꯈꯩ ꯇꯟꯗꯕ꯭ꯔꯥꯕ? ꯃꯨꯔ ꯀꯩꯗꯧꯔꯒꯦ? ꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯏꯕꯣ, ꯀꯨꯆꯨ ꯉꯧꯕꯒ ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯤ, ꯑꯝꯇ ꯄꯥꯝꯖꯗ꯭ꯔꯤ, ꯈꯤꯔꯦ꯫ ꯉꯧꯇ꯭ꯔꯣꯛ ꯉꯧꯕꯤ ꯑꯃ ꯂꯧꯔꯒ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯏꯔꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯔ ꯃꯨꯖꯔꯁꯨ ꯄꯨꯛꯆꯦꯜ ꯈꯣꯏꯗꯕ ꯑꯩꯒꯤꯗꯃꯛꯇ ꯁꯤꯔ ꯐꯥꯎꯕꯗ ꯂꯦꯞꯄꯤꯗꯧꯕ ꯑꯁꯤ ꯑꯣꯏꯅ ꯁꯨꯝ ꯂꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯒꯤꯕꯨꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯌꯥꯔꯦ꯫ ꯑꯗꯣ ꯑꯃꯨꯕꯤꯗꯨ ꯂꯧꯔꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯈꯔꯗꯤ ꯁꯣꯏꯗꯅ ꯈꯥꯡꯕ ꯍꯥꯏꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ, ꯂꯦꯞꯄꯤꯗꯧꯕ ꯑꯩꯅ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯄꯤꯔꯒ ꯂꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯪꯒꯤ ꯋꯥꯇꯥꯁꯦ꯫ ꯍꯥꯏꯔꯒ ꯈꯝꯇꯣꯟꯗꯨ ꯂꯝꯖꯥꯎ ꯑꯗꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗ ꯑꯃꯨꯕꯤ ꯐꯦꯡ ꯐꯦꯡ ꯆꯣꯡ ꯃꯈꯩ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯇꯥꯎꯗ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ "ꯂꯥꯏꯗꯨ ꯅꯪꯒꯤ ꯀꯨꯆꯨ ꯃꯨꯕꯤꯁꯦ ꯑꯥꯗ ꯈꯖꯤꯡꯗꯧꯅ ꯆꯣꯡꯗꯅ ꯌꯥꯔꯦ, ꯅꯪ ꯑꯃꯨꯛ ꯂꯩꯔꯗꯤ ꯏꯀꯥꯏꯗꯅ ꯋꯥ ꯂꯝꯇ ꯉꯥꯡꯗ ꯇꯥꯔꯦ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯂꯛꯅꯒꯟꯕꯅꯦ, ꯃꯥꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯔꯦꯅ ꯇꯧꯕꯅꯦ꯫ ꯆꯠꯂꯨ ꯌꯥꯔꯦ." "ꯑꯣ ꯆꯠꯆꯔꯒꯦ ꯑꯩꯕꯨꯗꯤ, ꯑꯗꯣ ꯉꯁꯤ ꯃꯦꯟ ꯇꯥꯟꯅꯔꯣꯅꯦ." "ꯍꯣꯏ ꯆꯠꯂꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯝꯇꯣꯟꯗꯨ ꯃꯇꯥꯎꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯑꯃꯨꯕꯤꯁꯨ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯏꯀꯥꯏꯅꯗꯨꯅ ꯋꯥꯂꯥꯡ ꯑꯝꯇ ꯉꯥꯡꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯈꯪꯕꯅ ꯅꯣꯡꯊꯣꯝꯕꯅ ꯇꯞꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ "ꯀꯩ ꯆꯠꯂꯨꯔꯤꯅꯣ?" "ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ." "ꯏꯆꯦꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕꯗꯨꯕꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕ꯭ꯔꯣ?" "ꯍꯥꯏꯌꯦ꯫ ꯑꯁ ꯑꯩꯅꯦ ꯏꯪ ꯇꯞꯄꯤ ꯁꯥꯒꯦ ꯈꯟꯕꯅꯤ, ꯍꯦꯛꯇ ꯉꯝꯗꯦꯗ, ꯍꯩꯁꯨ ꯍꯩꯅꯗꯦ." "ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯏꯪꯖ ꯇꯞꯆꯕꯤ ꯁꯥꯕꯁꯦ ꯍꯩꯅꯗꯦ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯅꯪꯗꯤ ꯈꯔ ꯆꯔꯥꯡꯅꯔꯒ ꯂꯩꯕꯗꯨꯅ ꯍꯦꯟꯅ ꯄꯛꯆꯩꯗ." "ꯏꯁ ꯑꯩꯕꯨ ꯌꯥꯝꯅ ꯆꯔꯥꯡꯅꯕꯒꯤ ꯃꯑꯣꯡꯗ?" "ꯊꯣꯏꯅꯗꯤ ꯅꯠꯇꯦꯗ." ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯍꯥꯟꯅꯗꯧꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯊꯣꯝꯕꯗꯨ ꯑꯁꯨꯝꯅ ꯂꯣꯏꯅꯕꯗꯨꯅꯁꯨ ꯍꯦꯟꯅ ꯃꯥꯅ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯗꯨ ꯄꯥꯛ ꯍꯦꯛꯇꯗꯤ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯔꯩꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ "ꯑꯃꯨꯕꯤ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ." "ꯍꯥꯏꯌꯨꯅ, ꯑꯩꯉꯣꯟꯗꯕꯨ ꯑꯃꯨꯛ ꯌꯥꯝ ꯀꯨꯏꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯍꯥꯏꯒꯦ ꯀꯥꯏꯅ." "ꯑꯗꯨꯏ ꯅꯠꯇꯦꯗ." ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯀꯥꯏꯔꯛꯇꯨꯅ ꯈꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯅꯣꯡꯊꯣꯝꯕꯗꯨ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯇꯨꯡꯗ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯅꯣꯡꯃ ꯃꯄꯥꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯏꯕꯤꯗꯨ ꯃꯆꯥ ꯄꯤꯛꯄꯗꯨ ꯃꯈꯨꯠ ꯁꯝꯂꯒ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ꯫
ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯉꯥꯎꯁꯤꯟꯅꯗꯨꯅꯇ ꯂꯩꯕꯅ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯑꯣꯏꯗꯕꯅ ꯏꯅꯥꯛ ꯐꯅ ꯈꯨꯜꯂꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥ ꯄꯣꯠꯂꯨꯝꯗ ꯄꯨꯗꯨꯅ ꯂꯩꯕꯅ ꯁꯛꯁꯨꯗꯣ ꯑꯃꯠꯇ ꯊꯣꯛꯇ ꯏꯃꯛꯃꯛꯁꯤꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯊꯣꯝꯕꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯀꯨꯁꯨ ꯃꯨꯕꯤꯗꯨꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯣꯠꯄ ꯑꯝꯇ ꯌꯥꯎꯗ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯂꯩꯕꯅ ꯃꯀꯥ ꯂꯥꯝꯅꯅꯤ ꯂꯥꯛꯂꯤꯕꯗꯣ꯫ ꯂꯝꯕꯤꯗꯨꯗ ꯍꯦꯛ ꯂꯩꯕꯤꯒ ꯅꯣꯡꯊꯣꯝꯕꯒꯗꯨ ꯋꯥꯂꯪ ꯑꯝꯇ ꯉꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯗꯦ ꯑꯃꯨꯕꯤꯅ ꯀꯩꯗꯧꯔꯦ ꯍꯪꯂꯛꯄꯗꯒꯤ ꯑꯅꯤꯗꯨ ꯃꯤꯠꯌꯦꯡꯒ ꯍꯟꯗꯣꯛꯅꯗꯨꯅ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯆꯠꯅ ꯍꯟꯅꯅꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝꯅꯗꯨꯃꯛ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤꯔꯝꯃꯤ꯫